ꯃꯦꯟ ꯔꯣꯗ ꯃꯅꯥꯛ ꯌꯧꯕꯒ ꯅꯈꯣꯏ ꯑꯔꯥꯛꯄ ꯇꯦꯛꯁꯤ ꯑꯃ ꯈꯥꯝꯂꯒ ꯇꯣꯡꯈꯤ꯫ ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯇꯨꯡꯗ ꯈꯨꯗꯛꯇ ꯂꯥꯛꯄ ꯇꯦꯛꯁꯤ ꯑꯃ ꯈꯥꯝꯂꯒ ꯇꯣꯡꯈꯤ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯒꯥꯔꯤꯒꯤ ꯇꯨꯡꯗ ꯗ꯭ꯔꯥꯏꯚꯔꯕꯨ ꯏꯟꯅꯍꯟꯈꯤ꯫ ꯃꯤꯅꯤꯠ 20ꯃꯨꯛ ꯆꯠꯂꯒ ꯍꯥꯖꯤ ꯑꯂꯤꯒꯤ ꯗꯔꯒꯥ ꯆꯪꯅꯕ ꯒꯥꯔꯤ ꯈꯥꯝꯐꯝꯗ ꯈꯥꯝꯈꯤ꯫ ꯒꯥꯔꯤꯗꯒꯤ ꯀꯨꯝꯂꯒ ꯅꯈꯣꯏꯅ ꯍꯥꯖꯤ ꯑꯂꯤꯒꯤ ꯗꯔꯒꯥꯒꯤ ꯒꯦꯠ ꯍꯦꯛ ꯆꯪꯈꯤꯕꯒ ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯇꯨꯡꯗ ꯅꯛꯅ ꯂꯥꯛꯈꯤ꯫ ꯂꯝꯕꯤꯒꯤ ꯅꯥꯀꯟ ꯑꯅꯤꯃꯛꯇ ꯂꯩꯔꯤꯕ ꯁꯃꯨꯗ꯭ꯔ꯫ ꯋꯥꯍꯩꯁꯦ ꯍꯦꯛ ꯄꯜꯂꯛꯄꯒ ꯔꯦꯍꯅꯥꯁꯨ ꯃꯥꯅ ꯎꯈꯤꯕ ꯁꯃꯨꯗ꯭ꯔꯒꯤ ꯁꯛꯇꯝꯗꯨ ꯑꯃꯨꯛ ꯍꯟꯅ ꯃꯤꯠꯇ ꯎꯕꯒꯨꯝ ꯆꯤꯊꯤꯗꯨ ꯃꯈꯥ ꯇꯥꯅ ꯄꯥꯔꯛꯈꯤ꯫ ꯑꯗꯨ ꯎꯔꯒ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯅꯤꯡꯈꯤ, ꯔꯦꯍꯅꯥ, ꯁꯃꯨꯗ꯭ꯔꯁꯤ ꯐꯖꯗ꯭ꯔꯥ? ꯑꯩꯈꯣꯏꯅ ꯇꯨꯔꯦꯜꯒꯤ ꯋꯥꯡꯃꯗ ꯈꯨꯟ ꯑꯃ ꯅꯠꯇ꯭ꯔꯒ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯃ ꯎꯕ ꯐꯪꯕ ꯑꯗꯨꯝ ꯍꯥꯏꯅ ꯁꯃꯨꯗ꯭ꯔꯗꯗꯤ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯃꯤꯠꯅ ꯎꯕ ꯐꯪꯕꯒꯤ ꯋꯥꯡꯃꯗ ꯂꯩꯆꯤꯜꯒꯤ ꯑꯋꯥꯡꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡꯅ ꯈꯜꯂꯤꯕꯁꯤ ꯌꯦꯡꯉꯨ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯃꯗ ꯆꯠꯂꯤꯉꯩ ꯑꯜꯂꯥꯍꯨ ꯑꯜꯂꯥꯍꯨ ꯍꯥꯏꯅ ꯃꯌꯥꯝꯅ ꯄꯨꯟꯅ ꯍꯥꯏꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯑꯩꯅ ꯌꯦꯡꯈꯤꯕꯗ ꯃꯐꯝ ꯑꯃ ꯑꯅꯤꯗ ꯁꯣꯏꯅꯥꯏꯔꯕ ꯃꯈꯣꯡ ꯃꯈꯨꯠ ꯑꯅꯤꯃꯛ ꯌꯥꯎꯗꯕ ꯅꯥꯃꯠꯇ ꯌꯥꯎꯕ ꯃꯤ 5-6 ꯀꯣꯏꯁꯤꯟꯗꯨꯅ ꯐꯝꯂꯒ ꯑꯜꯂꯥꯍꯒꯤ ꯃꯃꯤꯡ ꯁꯣꯟꯕ ꯎꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯈꯣꯏ ꯏꯃꯥ ꯕꯕꯥꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯒ ꯅꯪꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯂꯨꯄꯥ 100 ꯆꯠꯄꯤ ꯅꯣꯠ ꯑꯃꯃꯝ ꯄꯤꯔꯝꯃꯤ꯫ ꯅꯪꯗꯤ ꯊꯃꯣꯏ ꯐꯅꯕꯨ ꯀꯜꯂꯤ꯫ ꯑꯩꯗꯤ ꯃꯈꯣꯏꯗꯨ ꯎꯕꯗ ꯊꯃꯣꯏꯁꯤ ꯈꯪꯁꯣꯟ ꯁꯣꯟꯊꯈꯤ ꯑꯃꯁꯨꯡ ꯈꯟꯈꯤ, ꯑꯣꯍ, ꯑꯩꯁꯨ ꯃꯈꯣꯏꯒꯨꯝ ꯑꯣꯏꯔꯝꯂꯕꯗꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯊꯃꯣꯏꯗꯨ ꯎꯔꯨꯕꯗ ꯑꯩꯉꯣꯟꯗꯁꯨ ꯊꯧꯅꯥ ꯑꯃꯗꯤ ꯂꯥꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯒꯤ ꯅꯪ ꯊꯣꯔꯛꯂꯒ ꯅꯈꯣꯏ ꯏꯃꯥꯈꯣꯏꯒ ꯆꯠꯃꯤꯟꯅꯕ ꯍꯧꯕꯇ ꯉꯥꯏꯔꯤ꯫ ꯃꯥꯡꯗ ꯋꯥꯡ ꯆꯥꯎꯔꯕ ꯐꯣꯔꯦꯅꯔ ꯅꯨꯄꯤ ꯑꯅꯤꯈꯛ ꯈꯣꯡꯒ꯭ꯔꯥꯎ ꯑꯀꯛꯄ ꯁꯦꯠꯂꯒ ꯅꯨꯄꯤꯒꯤ ꯃꯅꯨꯡꯒꯤ ꯐꯤꯈꯥ ꯊꯥꯕ ꯎꯕ ꯃꯍꯨꯠ ꯍꯨꯠꯄ ꯑꯀꯛꯄ ꯐꯨꯔꯤꯠ ꯑꯃꯃꯝ ꯂꯤꯠꯂꯒ ꯂꯥꯛꯄ ꯎꯕꯗ ꯅꯪ ꯅꯈꯣꯏ ꯏꯃꯥ ꯕꯕꯥꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯛꯇꯨꯅ ꯇꯨꯡꯗ ꯂꯩꯊꯔꯛꯈꯤ꯫ ꯅꯪꯅ ꯇꯨꯡꯗ ꯅꯇꯣꯝꯇ ꯆꯠꯄꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯩꯅ ꯈꯣꯡꯀꯥꯞ 2-3 ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯅꯪꯒ ꯆꯠꯃꯤꯟꯅꯕ ꯐꯪꯂꯝꯃꯤ꯫ ꯂꯦꯡꯐꯥꯅꯅ ꯆꯠꯄ ꯍꯦꯛ ꯍꯧꯕꯒ ꯅꯪꯅ ꯌꯦꯡꯊꯣꯔꯛꯄꯗ ꯑꯩ ꯑꯣꯏꯔꯝꯕꯗꯒꯤ ꯇꯉꯥꯡꯂꯕ ꯆꯤꯟꯕꯥꯟꯗꯨꯅ ꯄꯛꯁꯤꯟꯅꯕ ꯉꯝꯗꯕ ꯃꯈꯩ ꯉꯛꯈꯤꯕꯗꯨ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯅꯪ ꯑꯃꯨꯛꯇꯪ ꯂꯩꯊꯣꯛꯂꯨꯔꯒ ꯊꯨꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯍꯜꯂꯒ ꯌꯦꯡꯂꯛꯏ꯫ ꯍꯟꯗꯛ ꯌꯦꯡꯂꯛꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ꯫ ꯀꯣꯛꯇꯒꯤ ꯀꯨꯞꯂꯛꯄ ꯑꯃꯨꯕ ꯍꯤꯖꯥꯕ ꯑꯗꯨꯒꯤ ꯃꯄꯥꯟ ꯂꯥꯟꯗꯨꯅ ꯂꯥꯛꯈꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯗꯨ ꯎꯔꯛꯄꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯄ ꯏꯍꯨꯜꯗꯨ ꯅꯉꯣꯟꯗ ꯀꯔꯝꯅ ꯇꯝꯒꯅꯤ? ꯈꯪꯍꯧꯗꯅ ꯈꯣꯟꯖꯦꯜ ꯌꯥꯎꯗꯅ ꯅꯪꯕꯨ ꯀꯧꯈꯤ, ꯔꯦꯍꯅꯥ꯫ ꯇꯁꯦꯡꯅ ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯗꯨ ꯎꯕꯗ ꯑꯩ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄꯗꯒꯤ ꯑꯃꯨꯛꯁꯨ ꯈꯣꯟꯖꯦꯜ ꯊꯣꯛꯇꯅ ꯍꯥꯏꯈꯤ, ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯝꯕꯤꯒꯤ ꯐꯤꯕꯥꯜ ꯑꯅꯤꯃꯛꯇ ꯁꯃꯨꯗ꯭ꯔꯒꯤ ꯏꯊꯛꯅ ꯌꯩꯔꯛꯄꯗ ꯆꯩꯈꯜꯂꯛꯄ ꯏꯁꯤꯡ ꯃꯔꯤꯛ-ꯃꯔꯤꯛꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯆꯥꯏꯊꯔꯛꯈꯤ꯫ ꯃꯗꯨꯁꯨ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯔꯤꯛ ꯈꯤꯛꯂꯛꯂꯕꯒꯨꯝ ꯊꯃꯣꯏꯁꯤ ꯏꯪ ꯂꯥꯎꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯥꯖꯤ ꯑꯂꯤꯒꯤ ꯗꯔꯒꯥꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗꯒꯤ ꯅꯈꯣꯏ ꯏꯃꯥꯅ ꯅꯪꯕꯨ ꯇꯨꯡ ꯍꯥꯏꯐꯦꯠ ꯑꯣꯟꯗꯨꯅ ꯌꯦꯡꯂꯛꯄꯒ ꯅꯪꯅ ꯌꯦꯡꯈꯤꯕꯒ ꯆꯥꯟꯅꯔꯨꯕꯗꯒꯤ ꯅꯪ ꯊꯨꯅ ꯆꯈꯠꯈ꯭ꯔꯒ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯗꯔꯒꯥꯗ ꯆꯪꯈꯤ꯫ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯝꯕ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯄꯨꯔꯒ ꯑꯩꯗꯤ ꯗꯔꯒꯥꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯂꯣꯝꯗ ꯆꯠꯈꯤ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅꯤ ꯂꯥꯛꯃꯤꯟꯅꯕ ꯅꯠꯇꯦ꯫ ꯑꯩꯒꯤꯗꯤ ꯅꯪꯒ ꯃꯤꯀꯨꯞ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯂꯣꯏꯅꯕ ꯐꯪꯕꯗꯨꯅ ꯑꯣꯛꯂꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯥꯝꯅ ꯀꯨꯏꯅ ꯉꯥꯏꯔꯛꯂꯕ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯃꯆꯦꯠ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯐꯪꯂꯕꯅꯤ ꯈꯜꯂꯨꯕꯗ ꯊꯃꯣꯏꯁꯤ ꯀꯌꯥꯗ ꯍꯔꯥꯎꯖꯈꯤꯕ꯫
ꯄꯨꯟꯁꯤꯗ ꯃꯗꯨꯒꯨꯝꯕ ꯑꯃ ꯍꯥꯟꯅ ꯐꯪꯈꯤꯗ꯭ꯔꯤ꯫ ꯃꯇꯝ ꯀꯨꯏꯅ ꯀꯨꯝ ꯀꯪꯂꯨꯔꯕꯁꯨ ꯀꯨꯝ ꯑꯃꯗ ꯅꯣꯡꯖꯨ ꯃꯔꯥꯡꯕꯨ ꯀꯥꯏꯔꯕꯗꯤ ꯀꯔꯤꯒꯤ ꯊꯃꯣꯏꯁꯤ ꯂꯩꯀꯪꯂꯥ ꯑꯣꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯨꯒꯗꯒꯦ? ꯍꯥꯖꯤ ꯑꯂꯤ ꯗꯔꯒꯥꯒꯤ ꯃꯅꯤꯡ ꯊꯪꯕꯗ ꯂꯩꯕ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯅꯨꯡ ꯑꯆꯧ ꯑꯆꯧꯕ ꯀꯌꯥ ꯂꯩ꯫ ꯗꯔꯒꯥꯗ ꯆꯪꯂꯛꯄ ꯃꯤꯑꯣꯏ ꯀꯌꯥ ꯃꯗꯨ ꯌꯧꯅ ꯀꯨꯝꯊꯔꯒ ꯁꯃꯨꯗ꯭ꯔꯒꯤ ꯏꯊꯛ ꯏꯄꯣꯝ ꯍꯧꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯔꯛꯇꯒꯤ ꯀꯌꯥ ꯑꯃꯗꯤ ꯃꯁꯥ ꯃꯁꯥꯅ ꯇꯣꯡꯂꯛꯄ ꯈꯣꯡꯎꯞ ꯑꯃꯁꯨꯡ ꯁꯦꯟꯗꯜ ꯑꯗꯨ ꯃꯈꯨꯠꯅ ꯄꯥꯏꯔ ꯄꯥꯏꯔꯒ ꯁꯃꯨꯗ꯭ꯔ ꯃꯄꯥꯟ ꯅꯛꯅ ꯀꯨꯝꯊꯔꯒ ꯏꯊꯛ ꯍꯦꯛ ꯍꯦꯛ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯃꯈꯣꯡꯗꯨ ꯆꯣꯠꯂꯛꯄꯗ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯁꯃꯨꯗ꯭ꯔꯁꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯗꯔꯒꯥꯗ ꯆꯪꯍꯧꯕ ꯅꯈꯣꯏ ꯂꯥꯛꯏ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯏꯃꯥꯅ ꯋꯥ ꯍꯥꯏꯔꯛꯄꯗꯒꯤ ꯈꯪꯕ ꯉꯝꯈꯤ꯫ ꯔꯦꯍꯅꯥ, ꯃꯈꯥ ꯌꯧꯅ ꯀꯨꯝꯂꯨꯗ꯭ꯔꯕꯁꯨ ꯁꯤꯋꯥꯏꯗ ꯁꯨꯝ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯂꯣꯏꯔꯕꯗꯨꯕꯨ? ꯇꯨꯡ ꯑꯣꯟꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗ ꯅꯪ ꯑꯩꯒꯤ ꯇꯨꯡꯗ ꯂꯥꯛꯄ ꯎꯔꯦ꯫ ꯅꯈꯣꯏ ꯏꯃꯥ ꯕꯕꯥꯒꯤ ꯃꯃꯥꯡꯗ ꯄꯥꯡꯒꯜ ꯂꯩꯅ ꯌꯦꯡꯕ ꯉꯝꯗꯕꯅꯤꯅ ꯑꯩ ꯊꯨꯅ ꯑꯃꯨꯛ ꯃꯥꯏ ꯂꯩꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯊꯃꯣꯏꯗꯗꯤ ꯈꯟꯈꯤ, ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯨꯝ ꯃꯄꯥ ꯊꯣꯛꯂꯨꯕ꯭ꯔꯥ? ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯈꯪꯍꯧꯗꯅ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯉꯥꯔꯛꯄꯗꯒꯤ ꯑꯩꯒꯤ ꯃꯥꯡꯗ ꯂꯩꯕ ꯃꯤ ꯑꯃꯗ ꯑꯩꯅ ꯑꯃꯨꯛ ꯉꯥꯁꯤꯟꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯈꯣꯏ ꯏꯃꯥꯅ ꯍꯥꯏꯔꯛꯈꯤ, ꯇꯣ ꯑꯩꯅ ꯇꯨꯅꯤ ꯈꯟꯕꯃꯛꯀ ꯇꯨꯒꯗꯒꯤ ꯇꯧꯔꯦꯗꯣ꯫ ꯈꯣꯡꯎꯞꯇꯨꯒ ꯅꯪꯕꯨ ꯅꯨꯡ ꯃꯔꯛꯇꯨꯗ ꯆꯠꯄꯗꯨ ꯑꯃꯨꯛꯁꯨ ꯇꯨꯅꯤ ꯀꯥꯈꯠꯂꯛꯎꯅꯦ꯫ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯉꯛꯈꯤꯕꯗꯨ ꯅꯪꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯇꯨꯡ ꯑꯣꯟꯗꯨꯅ ꯌꯦꯡꯈꯤꯕꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕꯣꯏ ꯀꯔꯤꯑꯣꯏ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯈꯧ ꯌꯥꯝꯅ ꯂꯥꯡꯈꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥꯗꯨꯗ ꯊꯧꯅꯥ ꯐꯕ ꯌꯥꯕ ꯃꯇꯥꯡ ꯅꯠꯇꯕꯅꯤꯅ ꯏꯃꯤꯠꯁꯤꯅ ꯌꯦꯡꯖꯅꯤꯡꯕ ꯁꯛꯇꯝꯗꯨ ꯊꯥꯗꯣꯛꯂꯒ ꯅꯤꯡꯉꯝꯗꯕ ꯃꯩꯆꯥꯛ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯡꯂꯣꯝꯗ ꯑꯃꯨꯛ ꯑꯣꯟꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯪꯅ ꯑꯩꯅꯤ ꯈꯟꯗꯨꯅ ꯏꯅꯥꯛꯇ ꯂꯥꯛꯄꯗ ꯁꯣꯏꯗꯨꯅ ꯇꯨꯒꯗꯒꯤ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯨꯕꯗ ꯊꯃꯣꯏꯁꯤ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯂꯨꯔꯒ ꯑꯃꯨꯛ ꯐꯥꯎꯒꯠꯂꯛꯄꯒꯨꯝ ꯅꯨꯡꯉꯥꯏꯈꯤ꯫ ꯑꯩꯈꯣꯏꯅꯤ ꯇꯨꯡꯊ ꯃꯥꯡꯊ ꯂꯦꯞꯃꯤꯟꯅꯗꯨꯅ ꯁꯃꯨꯗ꯭ꯔꯒꯤ ꯏꯊꯛ ꯏꯄꯣꯝ ꯍꯧꯕꯗꯨ ꯌꯦꯡꯃꯤꯟꯅꯈꯤ꯫ ꯃꯁꯤꯒꯨꯝꯕ ꯇꯟꯖꯥ ꯑꯃ ꯐꯪꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ꯫ ꯐꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ ꯍꯥꯏꯔꯒꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯗꯗꯤ ꯃꯁꯤ ꯍꯦꯛꯇ ꯐꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗꯗꯤ ꯊꯃꯣꯏꯁꯤ ꯌꯥꯝꯅ ꯇꯣꯜꯂꯤ ꯔꯦꯍꯅꯥ꯫ ꯅꯨꯡꯁꯤ ꯋꯥꯔꯤ ꯍꯥꯏꯕ ꯑꯃꯗꯤ ꯂꯩ, ꯃꯗꯨꯗ ꯅꯪ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯁꯛ ꯆꯞ ꯆꯥꯅ ꯈꯪꯅꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯗꯥꯏ, ꯑꯩꯒꯤꯗꯤ ꯅꯪ ꯌꯥꯎꯗꯅ꯫ ꯋꯥꯈꯜ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯁꯃꯨꯗ꯭ꯔꯗ ꯌꯦꯡꯂꯝꯕꯗꯒꯤ ꯁꯃꯨꯗ꯭ꯔꯒꯤ ꯏꯃꯥꯏꯒ ꯅꯪꯒꯤ ꯐꯖꯔꯕ ꯃꯥꯏꯊꯣꯡꯒ ꯏꯌꯥꯟ ꯌꯥꯟꯁꯤꯟꯅꯕꯒꯨꯝ ꯎꯕ ꯐꯪꯂꯛꯈꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯅꯤ ꯏꯃꯥꯏ ꯊꯛꯇꯨꯗ ꯈꯨꯠꯁꯝꯅꯗꯨꯅ ꯆꯠꯃꯤꯟꯅꯈꯤ꯫ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯂꯩꯆꯤꯜꯒꯤ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯑꯉꯧꯕ ꯐꯤꯖꯣꯜ ꯉꯥꯛꯇ ꯁꯦꯠꯄ ꯍꯦꯂꯣꯏꯁꯤꯡꯅ ꯏꯀꯣꯏ ꯀꯣꯏꯅ ꯖꯒꯣꯏ ꯁꯥꯕ ꯎꯔꯝꯃꯤ꯫ ꯑꯁꯨꯝ ꯌꯦꯡꯂꯨꯔꯒ ꯃꯗꯨ ꯌꯥꯝꯅ ꯐꯖꯩ, ꯂꯩꯁꯦꯝ ꯖꯒꯣꯏꯁꯨ ꯃꯥꯜꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯩ ꯌꯥꯝꯅ ꯉꯛꯈꯤ꯫ ꯅꯪꯁꯨ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯩꯗꯤ ꯖꯒꯣꯏꯗꯨꯒꯤ ꯐꯖꯕꯗꯨ ꯑꯃꯨꯛ ꯌꯦꯡ, ꯅꯪꯅ ꯉꯛꯄꯒꯤ ꯐꯖꯕꯗꯨ ꯑꯃꯨꯛ ꯌꯦꯡ ꯇꯧꯕꯗ ꯊꯃꯣꯏꯁꯤ ꯌꯥꯝꯅ ꯋꯥꯏꯆꯤꯟꯈꯤ꯫ ꯀꯨꯏꯗꯦ ꯖꯒꯣꯏ ꯁꯥꯕꯤ ꯍꯦꯂꯣꯏꯁꯤꯡꯗꯨꯅ ꯅꯪꯕꯨ ꯎꯔꯛꯄꯗꯒꯤ ꯅꯅꯥꯛꯇ ꯃꯔꯤ ꯃꯔꯤ ꯆꯪꯂꯛꯂꯒ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯅꯨꯡꯁꯤꯅ ꯆꯨꯞꯂ ꯆꯨꯞꯂꯒ ꯆꯠꯈꯤ꯫ ꯃꯈꯣꯏ ꯂꯣꯏꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯛ ꯅꯅꯥꯛꯇ ꯏꯇꯤꯡ ꯇꯤꯡꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯃꯈꯣꯏꯒꯨꯝꯅ ꯑꯩꯁꯨ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯨ ꯑꯃꯨꯛꯇꯪ ꯆꯨꯞꯀꯦ ꯇꯧꯔꯨꯕꯗ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤ꯫ ꯎꯄꯥꯏ ꯂꯩꯔꯛꯇꯗꯨꯅ ꯋꯥꯈꯜꯁꯤ ꯃꯁꯥꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯜꯂꯛꯄ ꯃꯇꯝꯗ ꯇꯨꯡ ꯑꯣꯟꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯅꯪꯗꯤ ꯏꯅꯥꯛꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯨꯌꯦꯡ ꯌꯦꯡꯕꯗꯁꯨ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫
ꯀꯗꯥꯏꯗꯒꯤ ꯎꯕ ꯐꯪꯒꯅꯤ? ꯆꯤꯊꯤ ꯄꯥꯔꯤꯕ ꯔꯦꯍꯅꯥꯅ ꯈꯪꯍꯧꯗꯅ ꯍꯪꯈꯤ꯫ ꯅꯪꯗꯤ ꯃꯁꯤꯒꯨꯝꯕ ꯑꯉꯥꯎꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯤꯉꯩꯗ ꯑꯩ ꯆꯠꯈꯤꯕꯁꯨ ꯈꯪꯍꯧꯗꯦ꯫ ꯏꯃꯥꯈꯣꯏ ꯃꯅꯥꯛ ꯌꯧꯕꯗ ꯑꯩꯅ ꯂꯩꯗꯨꯅ ꯌꯦꯡꯂꯝꯕꯗꯁꯨ ꯅꯪꯗꯤ ꯁꯃꯨꯗ꯭ꯔ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯍꯧꯔꯤ꯫ ꯋꯥꯈꯜꯁꯤꯒꯤ ꯃꯇꯨꯡꯗ ꯆꯤꯊꯤ ꯃꯈꯥ ꯑꯃꯨꯛ ꯔꯦꯍꯅꯥꯅ ꯄꯥꯔꯛꯈꯤ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯔꯝꯂꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜꯁꯨ ꯅꯨꯃꯤꯠ ꯇꯥꯔꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯂꯦꯞꯈꯤ꯫ ꯂꯪꯐꯩꯗ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯈꯥꯎꯗ ꯄꯩꯁꯥ ꯌꯧꯔꯛꯇ꯭ꯔꯒꯗꯤ ꯀꯔꯤꯅ ꯂꯦꯟꯅꯅꯤ? ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯌꯨꯝꯗ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯑꯁꯨꯝ ꯂꯩꯔꯝꯂꯕꯗꯤ ꯈꯣꯡꯆꯠꯁꯤꯗ ꯑꯩꯅ ꯐꯪꯂꯤꯕ ꯏꯇꯤꯍꯥꯁꯤꯛ ꯑꯣꯏꯔꯕ ꯅꯨꯡꯁꯤ ꯋꯥꯔꯤ ꯃꯌꯥꯝꯁꯤ ꯑꯃꯠꯇ ꯐꯪꯂꯝꯂꯣꯏ꯫ ꯄꯨꯟꯁꯤꯁꯤꯗ ꯅꯨꯡꯁꯤꯕꯒꯤ ꯑꯍꯥꯟꯕ ꯈꯣꯡꯆꯠꯇ ꯃꯍꯩ ꯌꯥꯟꯕ ꯍꯥꯏꯕꯁꯤꯁꯨ ꯄꯟꯊꯨꯡ ꯌꯧꯅꯤꯡꯉꯥꯏ ꯃꯁꯛ ꯑꯃꯅꯤ꯫ ꯎꯅꯧꯕꯨ ꯇꯝꯂꯝꯗ꯭ꯔꯕꯗꯤ ꯅꯈꯣꯏꯅ ꯇꯥꯖ ꯃꯍꯜ ꯌꯦꯡꯕ ꯆꯠꯂꯤꯉꯩꯗ ꯑꯩꯅ ꯀꯨꯇꯨꯕ ꯃꯤꯅꯔ ꯌꯦꯡꯕ ꯆꯠꯂꯝꯂꯕꯗꯤ ꯀꯣꯟꯅ ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯁꯦꯝꯂꯛꯀꯗꯧꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡꯗꯤ ꯈꯜꯂꯨꯗꯕ ꯃꯐꯝꯗꯁꯨ ꯍꯦꯛꯇ ꯊꯦꯡꯅꯧ ꯎꯅꯧ ꯍꯥꯏꯅ ꯇꯝꯂꯝꯕ ꯂꯩ꯫ ꯅꯠꯇ꯭ꯔꯕꯗꯤ ꯃꯇꯩ ꯃꯅꯥꯎ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯀꯔꯝꯅ ꯂꯦꯞꯀꯅꯤ? ꯑꯩ ꯃꯤꯅꯥꯔ ꯕꯖꯥꯔꯗ ꯑꯃꯨꯛ ꯍꯜꯂꯒ ꯐꯖ ꯐꯖꯕ ꯐꯤꯔꯣꯜ ꯌꯣꯜꯂꯤꯕ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯪꯕꯨ ꯁꯦꯠꯍꯟꯅꯤꯡꯕ ꯀꯣꯐꯤ ꯃꯆꯨꯒꯤ ꯁꯜꯋꯥꯔ ꯁꯨꯠ ꯑꯃ ꯂꯩꯔꯒ ꯆꯨꯅꯥꯞꯇꯤ ꯃꯁꯖꯤꯗ ꯃꯅꯥꯛꯇ ꯂꯩꯕ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯃ ꯉꯥꯏꯍꯥꯛ ꯎꯅꯔꯝꯂꯒ ꯕꯟꯗ꯭ꯔꯥꯗ ꯍꯟꯗꯨꯅ ꯑꯍꯤꯡ ꯂꯦꯜꯂꯒ ꯅꯣꯡꯉꯥꯜꯂꯒ ꯃꯅꯤꯄꯨꯔ ꯊꯣꯛꯅꯕ ꯇ꯭ꯔꯦꯟ ꯇꯣꯡꯂꯛꯈꯤ꯫ ꯑꯩ ꯑꯁꯥ ꯑꯃ ꯌꯥꯝꯅ ꯆꯥꯎꯅ ꯇꯧꯗꯨꯅ ꯌꯨꯝꯗ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯀꯨꯏꯗꯦ꯫ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯇꯨꯡꯗ ꯅꯪꯒꯤ ꯁꯛꯇꯝ ꯍꯥꯟꯅ ꯎꯈꯤꯕꯒꯨꯝ ꯎꯕ ꯐꯪꯂꯛꯇꯕꯗꯒꯤ ꯊꯃꯣꯏꯁꯤ ꯆꯔꯤ ꯇꯠꯂꯕ ꯃꯤ ꯑꯃꯒꯨꯝ ꯏꯍꯥꯝ ꯍꯝꯂꯛꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ UPSCꯅ ꯃꯃꯥꯡ ꯆꯍꯤꯗ ꯂꯧꯈꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯊꯕꯛꯀꯤ ꯄꯔꯤꯈ꯭ꯌꯥ ꯍꯥꯏꯗꯣꯔꯛꯄꯗ ꯃꯅꯤꯄꯨꯔ ꯃꯆꯥ 3 ꯌꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯔꯤꯗꯀꯤ ꯃꯤꯡ ꯌꯥꯎꯔꯛꯄ ꯂꯣꯀꯦꯜ ꯄꯥꯎꯆꯦꯁꯤꯡꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯃꯍꯥꯛ IAS IPS ꯐꯪꯕꯒꯤ ꯁꯤꯔꯤꯌꯦꯜ ꯑꯗꯨꯗꯤ ꯌꯥꯎꯔꯝꯗꯦ꯫ ꯑꯩꯅ ꯃꯇꯥꯡꯁꯤꯗ ꯐꯔꯤꯗꯀꯤ ꯃꯤꯡ ꯄꯜꯂꯛꯄꯁꯤ ꯅꯪ ꯉꯛꯅ ꯊꯣꯛꯂꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯅꯪꯁꯨ ꯀꯣꯟꯅ ꯈꯪꯂꯛꯀꯅꯤ꯫ ꯃꯍꯥꯛꯇꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯗ ꯌꯥꯝꯅ ꯀꯟꯅ ꯍꯦꯛꯇ ꯑꯌꯦꯠꯄ ꯄꯤꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯃꯥꯒꯤ ꯕꯕꯥꯒꯤ ꯃꯆꯟ, ꯃꯥꯒꯤꯅ ꯃꯅꯦ ꯊꯣꯛꯄ ꯑꯃ ꯂꯩ ꯃꯥꯟꯅꯦ꯫ ꯃꯗꯨꯅ ꯅꯪꯁꯤ ꯃꯥꯒꯤ ꯍꯦꯛꯇ ꯑꯣꯏꯔꯕꯒꯨꯝ ꯋꯥ ꯉꯥꯡꯉꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯁꯤꯋꯥꯏꯗ ꯑꯩꯒꯤ ꯋꯥꯈꯜꯁꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯂꯪꯇꯛꯅꯕꯒꯨꯝ ꯇꯧꯔꯛꯈꯤ꯫ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯕꯁꯨ ꯏꯪꯅ ꯐꯝꯕ ꯉꯝꯗꯕꯗꯒꯤ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯣꯃ ꯈꯜꯂꯒ ꯑꯁꯨꯝ ꯂꯩꯕ ꯍꯥꯏꯕꯁꯤ ꯃꯔꯨ ꯑꯣꯏꯅ ꯏꯃꯥꯒ ꯕꯕꯥꯒ ꯈꯪꯍꯟꯅꯤꯡꯂꯝꯗꯦ꯫ ꯍꯟꯗꯛ ꯑꯩꯅ ꯗꯦꯜꯂꯤ ꯑꯃꯁꯨꯡ ꯃꯨꯝꯕꯥꯏ ꯆꯠꯂꯨꯔꯤꯕ ꯑꯗꯨꯁꯨ ꯃꯈꯣꯏꯗ ꯑꯩꯅ ꯇꯝꯂꯝꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ ꯆꯦ ꯆꯥꯡ ꯈꯔ ꯇꯥꯟꯊꯣꯛꯀꯗꯕ ꯂꯩ ꯍꯥꯏꯔꯝꯂꯒ ꯆꯠꯂꯨꯕꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯈꯣꯏꯗ ꯑꯃꯨꯛꯇ ꯍꯥꯟꯅ ꯃꯤꯅꯝꯕ ꯋꯥ ꯉꯥꯡꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯨꯕꯒꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯃꯤꯅꯝꯕ ꯋꯥ ꯉꯥꯡꯕ ꯍꯩꯔꯦ꯫ ꯃꯁꯤ ꯑꯩꯒꯤꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯍꯧꯁꯥꯗꯤ ꯋꯥꯈꯜꯁꯤꯅ ꯂꯩꯇꯥꯐꯝ ꯈꯪꯂꯛꯇ꯭ꯔꯕ ꯃꯇꯝꯗ ꯊꯧꯕꯥꯜ ꯇꯨꯔꯦꯜ ꯃꯄꯥꯟꯒꯤ ꯂꯩꯉꯣꯏ ꯅꯨꯡꯖ꯭ꯔꯦꯡ ꯃꯊꯛꯇ ꯆꯠꯂꯒ ꯇꯔꯨ ꯇꯔꯨꯕ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜ ꯌꯦꯡꯂꯒ ꯍꯦꯛ ꯍꯦꯛ ꯑꯋꯥꯕ ꯄꯣꯊꯥꯖꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯂꯩꯔꯤꯉꯩꯗ ꯃꯅꯤꯄꯨꯔꯗ ꯅꯣꯡ ꯀꯟꯅ ꯇꯥꯔꯝꯕꯗꯒꯤ ꯇꯨꯔꯦꯜ ꯌꯥꯝꯅ ꯆꯥꯎꯔꯝꯗꯨꯅ ꯏꯁꯤꯡꯁꯨ ꯏꯅꯩ ꯉꯥꯛꯇ ꯆꯦꯜꯂꯝꯂꯦ꯫ ꯍꯥꯟꯅ ꯏꯪꯈꯣꯜ ꯑꯣꯏꯅ ꯎꯅꯔꯝꯕ ꯂꯩꯔꯥꯏ ꯅꯨꯡ ꯂꯩꯉꯣꯏ ꯄꯦꯛꯅꯔꯝꯕ ꯄꯥꯛꯂꯕ ꯃꯐꯝ ꯀꯌꯥ ꯇꯨꯔꯦꯜꯒꯤ ꯏꯆꯦꯟꯐꯝ ꯑꯣꯏꯈꯤꯕꯗꯒꯤ ꯊꯧꯕꯥꯜ ꯇꯨꯔꯦꯜꯁꯨ ꯕꯥꯔꯥꯛ ꯇꯨꯔꯦꯜ ꯃꯥꯟꯈꯤꯔꯝꯃꯤ꯫ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯎꯈ꯭ꯔꯨꯜꯒꯤ ꯍꯨꯏꯃꯤ ꯆꯤꯡꯁꯥꯡꯅꯤ꯫ ꯑꯁꯨꯝꯅ ꯇꯨꯔꯦꯜꯒꯤ ꯍꯧꯔꯛꯐꯝ ꯑꯃ ꯂꯩꯕꯒꯨꯝ ꯅꯨꯡꯁꯤꯕꯒꯤꯁꯨ ꯍꯧꯔꯛꯐꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯒꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯔꯦꯍꯅꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯈꯤꯕ ꯍꯨꯏꯃꯤꯒꯤ ꯆꯤꯡꯁꯥꯡ ꯅꯥꯄꯣꯡꯒꯨꯝꯕꯔꯥ?
ꯑꯗꯨꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯏꯆꯦꯜꯁꯤ ꯊꯧꯕꯥꯜ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯒ ꯀꯔꯤꯕꯨ ꯈꯦꯟꯅꯔꯤꯕꯒꯦ? ꯑꯁꯨꯝꯅ ꯅꯪꯒꯤ ꯋꯥꯈꯜ ꯈꯜꯂꯤꯉꯩꯗ ꯑꯩ MPSCꯅ ꯂꯧꯈꯤꯕ ꯊꯕꯛꯇꯨꯒꯤ ꯃꯔꯝꯗ ꯀꯌꯥ ꯀꯟꯅ ꯈꯜꯂꯨꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯗꯤ ꯃꯗꯨꯒꯤ ꯐꯜ ꯍꯥꯏꯗꯣꯔꯛꯄꯗ ꯑꯩ 6 ꯁꯨꯕ ꯌꯥꯎꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯈꯤ꯫ ꯄꯥꯎꯗꯨ ꯇꯁꯦꯡꯅ ꯈꯪꯕꯒ ꯏꯃꯥꯒ ꯕꯕꯥꯒ ꯑꯩꯒꯤ ꯀꯥꯗ ꯄꯨꯜꯂꯞ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯕꯕꯥꯅ ꯍꯥꯟꯅ ꯑꯩꯕꯨ ꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ ꯍꯥꯏꯔꯛꯈꯤ, ꯑꯜꯍꯥꯅ ꯏꯆꯥꯕꯨ ꯑꯐꯕꯇ ꯑꯣꯏꯍꯟꯕꯤꯁꯅꯨ, ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯁꯅꯨ꯫ ꯕꯕꯥꯒꯤ ꯃꯇꯨꯡꯗ ꯏꯃꯥꯅꯁꯨ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯥꯟꯊꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯄꯤꯕꯤꯕ ꯌꯥꯏꯐ ꯃꯪꯒꯣꯜꯗꯨ ꯎꯔꯒ ꯑꯩ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯈꯤꯕꯗꯤ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎ ꯑꯃ ꯅꯉꯣꯟꯗ ꯌꯥꯝꯅ ꯇꯝꯅꯤꯡꯂꯒ ꯇꯝꯕ ꯐꯪꯗꯅ ꯂꯦꯟꯈꯤꯕ ꯄꯨꯟꯁꯤ ꯑꯗꯨꯅꯤ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯌꯥꯎꯗꯅ ꯑꯩꯒꯤꯗꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ ꯔꯦꯍꯅꯥ꯫ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯌꯥ ꯑꯩ ꯅꯉꯣꯟꯗ ꯌꯥꯝꯅ ꯂꯤꯅꯤꯡꯈꯤ꯫ ꯅꯪ ꯅꯠꯇꯅ ꯂꯩꯇꯦ ꯑꯩꯒꯤꯗꯤ ꯀꯅꯥ ꯑꯃ ꯌꯥꯝꯅ ꯆꯤꯛꯅ ꯄꯨꯟꯁꯤ ꯋꯥꯔꯤ ꯂꯤꯅꯤꯡꯕ꯫